Maroiba pausing pijari pre-primary gi oja lobada kanglon kaiba kaya yaure haina yaningdaba fongdoktuna Deshamna Education S ki Director Office amadi SSA gi office solon sinduna kongjang chansinkhre police na Desam gi thomi ohum fajinkhre Timino khulda nauna sabba loiduna sangana bangairiba Jawahar Novodaya Vidyalaya gi building kuki khulai paigo erangani chingnaba singna mai thadok lamlei Amadi Jiribam Kalinagar Ward number 1 Longrai Jang Amadi Chingdong Laikai da Laiba Chayon ba hotel amagaloina na yung ahum sakhang da basing na may thadok lamlay